Matamgi matung ina thamoi ithak haudaba misak leite adubu hairiba ithak ado matang chadaba oiragadi amadi mi onaba oiragadi wa yam kainabagi masaksu oidaba nate. Tiffany yam kai hena mawong tasilagdaba matawduda thawyang madu yam hainarakdraduna makutu kanthok hairai. Nangse amuktang haibada gyan tadraba tawrisibu Tiffany. Nanggayga lambi tongal haibani. Mina nganglibase kitang na oirasu understand taw kaydawrage. Thawyang wana nganglaklidu ikaybagi mahutta Tiffany na ngamnaba makhumlai. Understand se nangni tawdrisi ibanigi marakta nangna mi hapsilaisi kaygino nate aiga maga sangdamnarakpada nangna ma khankrisi kaygino haibani. Mapa mantri oibagiro masagi sanaba phawba thonglaga chabadi lairedana sema phawba haitabisiga aiga sangdamnabada nangna ma khanlise kaygino haibani. Thawyang wana karino makhumge tawbada magi mamo Sunilna laurakpadu tai. Ise isasa ipagi khusi kayoma tawkrene. Ahali bungo Sunilduna yot kolibani haiduna kana tawribani. Yam chawba yotpudi nate adubu ahal oiraklabanina magi hanagi mapangal duhalli. Thawyang wana tawruranu yam haibani adubu suranom lagata lakpa ahal oibanina phanayam thinglabasu adumak yade. Magi mamona laurakpadu tabada Thawyang basu khangchen chenkre Tiffany su inakre. Mayamsu ahali bungo dugi manakta sangsinaraklaga hangnarai. Kaydawrage mamo? Sunilna anaba khanglaga hairai. Khangdeni isasa ipagi pamomsi mukpada mapasanadadana karino matawgrene. Thawyang mana pakhaikraduna as doctor sanaba tawsi mamo kamai tawniside. Mayamdu kana ngangnaringaiduda Lucina sangsilaklaga hairai. Ayamukta yengge mamo hairaga pambumda pairaga yenglakpada singli thupane haibasi adum khangba ngamle. Lucina yam haina singlidu mapasum thoraktuna ahali bungo Sunilgi makutu sanaraga hairai. Mamo yabra yengo. Bebarga kaya haisaba nate Lucy. Magi ngangpam thokpa tawpam thokpadudang phat tawbagi wadangni. Ahali bungodu Chainadu khangba ngamjaduna sigi tawrabani adubu anabdu satlawna hantakibaduda Lucida yengduna hairai. Is phagum lakum tawini ibema. Ihe nakhijeni kamai tawrino. Ipa sigi tawbani isana phaledana side. Thawyang budu ngasai kai Muzafurit ama litlaga laibani. Tisa lauthoklamadu lauruba ngaktang selubaduda halakpada magi mamodu pharaga leirambaduna ngakladuna hanglai. Kaino kaydawrage pharaba mamo? Mayamdu nairai. Maibira doctor khangdaba mana yengbadagi phakre. Mayam nairaklidu Lucida ni haiba Thawyang mana dum khangli magi mamona su hairai. Is aidi punsigi khusi soinaira khaluredana. Ibema sina khudakta phankre. Lucina adum isam naidurai. Singli tuki bagini mapasam thokpada adum phare adum mamo tawrurano dui thabakto pangal duga chanadre adunani. Pura nupa macha amana ngangbadawnani jat ekta ngangsilidu ahali bungo dusu momon tawraduna khumlai. Lepa tare ayo haira kandada wakhal lai haiduni tawrisi. Ibungona nahankai adum hairini aina thoksadribani. Thawyang mana magi mamu singkhatlaga hairai. Yarese thabak amata tawrunuse ngahtang potharo mamo se. Masage pakhatpa matawdu ubada masada momon tawduna nungsina yenglaga khumlai. Hoi ayam laklise kari no moina saningbusindo phamsidagi hekho hayuko. Isasa apambe hekho ko ipa sanglage yumlomda. Oi mamo pothabiriro. Mayamduna kumlakpani. Sunil sankrabada chingkai nairai. Tilhau khokpade haite singli chumbade haine phibam amagi nupini ko mase. Thawyang badu ngasai Tiffany na mangonda ngangkiba mana khumba nanghaudabadugi
ꯏꯁꯣꯔꯅ ꯇꯥꯟꯖꯥ ꯄꯤꯕꯅꯤ ꯈꯜꯂꯒ ꯁꯠ ꯍꯥꯏꯔꯛꯏ꯫ ꯑꯁꯤꯅꯅꯦ ꯃꯥꯒꯤ ꯁꯤꯒꯨꯝꯕ ꯌꯨꯅꯤꯛꯅꯦꯁ ꯃꯌꯥꯝꯁꯤꯗꯅꯦ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯃꯥꯁꯨꯁ ꯇꯧꯔꯤꯁꯤ꯫ ꯃꯌꯥꯝꯗꯨ ꯂꯛꯅꯗꯨꯅ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯇꯤꯐꯦꯅꯤꯗꯤ ꯊꯧꯌꯥꯡꯕꯅ ꯉꯥꯡꯂꯛꯂꯤꯗꯨ ꯃꯉꯣꯟꯗꯅꯤ ꯍꯥꯏꯕ ꯑꯗꯨꯝ ꯈꯪꯂꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯄꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯕꯗꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯂꯨꯁꯤꯅ ꯈꯨꯝꯂꯛꯏ, ꯃꯇꯥꯡ ꯆꯥꯗꯅ ꯏꯔꯥꯡ ꯇꯧꯔꯛꯑꯗꯤ ꯑꯩꯗꯤ ꯀꯤꯅ ꯊꯤꯜꯂꯛꯀꯅꯤ꯫ ꯑꯩꯕꯨ ꯅꯨꯄꯥ ꯐꯨꯕꯤꯗꯤ ꯇꯥꯅꯕ ꯁꯤꯜꯂꯛꯀꯅꯨ꯫ ꯃꯌꯥꯝꯗꯨ ꯑꯃꯨꯛꯀꯁꯨ ꯂꯣꯏꯅ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯩꯔꯤꯅ ꯏꯁꯩ ꯑꯣꯏꯅ ꯁꯛꯂꯛꯏ꯫ ꯑꯣꯏꯅꯔꯤꯅꯤ ꯈꯪꯉꯤ ꯅꯣꯏ ꯇꯩꯗꯣ ꯑꯣꯏꯅꯔꯤꯅꯤ ꯈꯪꯉꯤ꯫ ꯂꯨꯁꯤꯅ ꯃꯩꯔꯤꯗ ꯆꯩꯔꯛꯏ, ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯨꯒ ꯅꯪ ꯑꯃ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯥꯗ ꯂꯕꯨꯛ ꯊꯔꯣꯏ ꯃꯥꯟꯅꯗꯅ꯫ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯅꯗꯨꯅ ꯅꯣꯛꯄ ꯂꯥꯡꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯏ꯫ ꯊꯧꯌꯥꯡꯕꯗꯤ ꯂꯨꯁꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯊꯣꯛꯄꯁꯤ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯕꯗ ꯇꯤꯐꯦꯅꯤꯗꯣ ꯃꯊꯟꯇ ꯀꯥ ꯃꯅꯨꯡꯗꯨꯗ ꯊꯣꯡꯗꯨ ꯊꯤꯡꯖꯤꯜꯂꯒ ꯐꯝꯗꯨꯅ ꯃꯁꯥꯗꯨ ꯅꯣꯝꯂꯒ ꯉꯁꯥꯏ ꯊꯧꯌꯥꯡꯕꯅ ꯉꯥꯡꯈꯤꯕꯗꯨ, ꯂꯨꯁꯤꯒ ꯊꯧꯌꯥꯡꯕꯒꯅ ꯂꯣꯏꯅꯈꯤꯕ ꯈꯨꯂꯣꯏꯅꯗꯨ, ꯃꯌꯥꯝꯗꯨꯅ ꯁꯥꯒꯠꯈꯤꯕ ꯏꯔꯥꯡ ꯃꯌꯥꯝꯗꯨ ꯃꯊꯟꯇ ꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯈꯜꯂꯨꯔꯒ ꯃꯍꯥꯛ ꯃꯁꯥꯗꯨ ꯀꯟꯇ꯭ꯔꯣꯜ ꯉꯝꯂꯛꯇ꯭ꯔꯦ꯫ ꯁꯥꯏꯀꯣꯒꯤ ꯑꯍꯥꯟꯕ ꯁ꯭ꯇꯦꯖꯇꯨ ꯍꯦꯟꯖꯤꯜꯂꯛꯂꯕꯅꯤ ꯇꯤꯐꯦꯅꯤꯁꯤ꯫ ꯃꯤꯅ ꯈꯪꯗꯕꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯁꯨꯝ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯄꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯔꯤꯇꯦꯁꯀ ꯆꯍꯤ ꯑꯃ ꯈꯔ ꯍꯦꯟꯅ ꯂꯣꯏꯅꯈꯤꯕꯗꯨꯗ ꯇꯧꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯦꯕꯅꯣꯔꯃꯦꯜ ꯑꯣꯏꯔꯕꯅꯤ꯫ ꯃꯁꯥꯅ ꯃꯁꯥꯕꯨ ꯏꯟꯁꯤꯀ꯭ꯌꯣꯔ ꯑꯣꯏꯕ, ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯃꯁꯥꯗ ꯀꯜꯂꯛꯄ ꯐꯥꯎꯕ ꯑꯄꯥꯝꯕ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯒ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗꯕꯒꯤ ꯃꯇꯧꯗꯨ ꯐꯖꯅ ꯇꯧꯔꯤ꯫ ꯃꯥꯒꯤ ꯀꯣꯛꯇ ꯍꯧꯖꯤꯛ ꯅꯨꯡꯁꯤꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯂꯨꯁꯤ, ꯁꯣꯅꯤ, ꯖꯨꯂꯤ, ꯃꯩꯔꯤ, ꯆꯤꯡꯈꯩ ꯑꯃꯗꯤ ꯉꯥꯟꯕꯗ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇꯦ꯫ ꯂꯨꯁꯤꯒ ꯊꯧꯌꯥꯡꯕꯒꯗ ꯍꯤꯗꯣꯡ ꯁꯜꯂꯤ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯕꯨꯁꯨ ꯃꯍꯥꯛꯅ ꯃꯥꯒꯤ ꯌꯦꯛꯅꯕ ꯑꯣꯏꯅ ꯎꯔꯕꯅꯤ꯫ ꯂꯨꯁꯤ ꯇꯣꯛꯈ꯭ꯔꯒ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯗ꯭ꯔꯤꯕꯁꯤꯅ ꯁꯣꯅꯤꯒ ꯆꯤꯡꯈꯩꯒꯅꯤ꯫ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ, ꯆꯤꯡꯈꯩ ꯍꯥꯏꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯪꯅ ꯆꯒꯠ ꯉꯥꯡꯕ ꯁꯥꯔꯗꯅ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯂꯕꯅꯤꯅ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪ ꯋꯥ ꯉꯥꯡꯍꯟꯗꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯒ ꯁꯣꯅꯤ, ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯇꯝꯅꯅ ꯍꯦꯛ ꯈꯠꯅꯕ ꯍꯧꯔꯤ꯫ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯑꯃꯁꯨ꯫ ꯈꯨꯗꯛꯇ ꯇꯤꯐꯦꯅꯤꯗꯣ ꯑꯅꯟꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯑꯅꯟꯁꯨ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯦꯂꯣ? ꯇꯤꯐꯦꯅꯤꯅ ꯑꯅꯟꯗ ꯍꯥꯏꯔꯛꯏ, ꯃꯌꯥꯝꯒꯤꯁꯨ ꯅꯪꯅ ꯄꯥꯏꯕ꯭ꯔꯥ? ꯄꯥꯏꯗꯦꯅ, ꯕꯕꯥꯅ ꯄꯥꯏꯕꯅꯤ, ꯀꯩꯗꯧꯔꯒꯦ? ꯇꯤꯐꯦꯅꯤꯅ ꯀꯔꯤꯒꯨꯝꯕ ꯌꯥꯝ ꯊꯤꯅ ꯖꯨꯒꯣꯠ ꯆꯥꯗꯕ ꯈꯔ ꯑꯅꯟꯗ ꯍꯥꯏꯔꯛꯏ꯫ ꯑꯅꯟꯁꯨ ꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯌꯥꯝ ꯃꯨꯟꯅ ꯇꯥꯔꯛꯏ꯫ ꯇꯥꯕ ꯌꯥꯕ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯅꯟꯗ ꯍꯥꯏꯔꯛꯏ, ꯑꯅꯤꯁꯨꯕꯅꯤ, ꯑꯃꯅ ꯃꯣꯏ ꯃꯁꯥꯅ ꯄꯥꯏꯔꯝꯒꯅꯤ, ꯑꯗꯨꯒ ꯑꯃꯅ ꯕꯕꯥꯅ ꯄꯥꯏꯕꯅꯤ꯫ ꯂꯧꯕ ꯐꯔꯛ ꯇꯥꯗꯧꯗꯤ ꯃꯥꯜꯂꯤ꯫ ꯃꯆꯥ ꯑꯣꯏꯔꯁꯨ ꯀꯥꯁꯤꯡꯁꯤꯒꯤ ꯁꯣꯗꯤ ꯑꯩꯈꯣꯏꯗ ꯅꯣꯡꯃꯇ ꯁꯤꯟꯅꯗꯕꯅꯤ꯫ ꯇꯤꯐꯦꯅꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯪ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯑꯗꯨꯗꯤ? ꯅꯁꯥꯗꯣ ꯔꯤꯛꯁ ꯑꯃꯠꯇ ꯂꯧꯅꯤꯡꯗꯅ ꯀꯃꯥꯏꯅ ꯑꯅꯤꯁꯤ ꯊꯨꯒꯥꯏꯗꯣꯏꯅꯣ? ꯑꯅꯤꯁꯤꯁꯨ ꯌꯥꯝ ꯊꯤꯅ ꯍꯦꯟꯖꯤꯟꯅ ꯅꯛꯅꯔꯕꯅꯤ꯫ ꯅꯪ ꯉꯝꯃꯣꯏ ꯍꯥꯏꯔꯒꯅ ꯉꯝꯃꯣꯏ ꯍꯥꯏꯔꯣ ꯌꯥꯔꯦ꯫ ꯑꯅꯟꯅ ꯈꯜꯂꯒ ꯈꯨꯝꯂꯛꯏ, ꯁꯥꯎꯒꯠꯈꯤꯅꯣ, ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ, ꯅꯪ ꯃꯊꯥ ꯁꯥꯎꯔꯅꯣ, ꯌꯥꯔꯦ ꯍꯥꯏꯅ ꯈꯜꯂꯣ꯫ ꯍꯧꯖꯤꯛꯇꯗ ꯇꯤꯐꯦꯅꯤꯗꯨ ꯃꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯈꯨꯝꯂꯛꯏ, ꯑꯗꯨꯅꯦꯕ, ꯐꯔꯦ, ꯑꯗꯨꯗꯤ ꯊꯝꯃꯦ ꯍꯥꯏꯔꯒ ꯈꯨꯗꯛꯇꯨꯗ ꯑꯗꯨꯝ ꯐꯠ ꯊꯝꯂꯛꯏ꯫ ꯑꯅꯟꯁꯨ ꯁꯣꯝꯗ ꯁꯣꯜꯂꯛꯏ, ꯃꯀꯣꯛꯇꯤ ꯋꯥꯡꯕꯖꯥꯠꯅꯤ ꯃꯁꯤ ꯑꯉꯥꯡꯁꯦ, ꯑꯁꯤꯃꯛꯅ ꯃꯌꯥꯝꯗꯒꯤ ꯍꯦꯜꯂꯒ ꯃꯀꯣꯛ ꯑꯗꯨꯝ ꯇꯥꯔꯒ ꯂꯥꯛꯄꯖꯥꯠꯅꯤ꯫ ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯃꯥꯅ ꯍꯥꯏꯔꯤꯁꯤꯅ ꯆꯨꯝꯂꯅꯤ꯫ ꯉꯝꯅꯕ ꯑꯩꯅ ꯊꯣꯛꯑꯕ ꯑꯃ ꯇꯧꯔꯒꯦ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯨꯇꯤ ꯃꯇꯝꯗꯨ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝꯗꯨ ꯆꯪꯅꯔꯛꯂꯤ꯫ ꯑꯔꯣꯏꯕ ꯆꯍꯤꯁꯨ ꯑꯣꯏꯔꯤ, ꯇꯪꯈꯥꯏꯁꯨ ꯆꯟꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯅ ꯄꯨꯟꯅ ꯃꯇꯝ ꯈꯔ ꯁꯤꯗ ꯃꯌꯥꯝ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝꯗꯨꯁꯨ ꯂꯨꯁꯤꯒꯤ ꯄ꯭ꯔꯣꯄꯔꯇꯤꯗꯨꯗ ꯄꯨꯂꯞ ꯂꯩꯔꯔꯤ꯫ ꯇꯧꯕꯇꯕꯨ ꯀꯥꯗꯤ ꯃꯈꯥꯒꯤ ꯇꯤꯐꯦꯅꯤꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯐ꯭ꯂꯣꯔꯗꯨꯗ ꯑꯗꯨꯝ ꯂꯩꯕꯇ ꯇꯥꯔꯦ꯫ ꯃꯈꯣꯏꯅ ꯗꯦꯜꯂꯤꯗ ꯂꯥꯛꯂꯕꯗ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯗ ꯃꯩꯔꯤꯒ ꯆꯤꯡꯈꯩꯒ ꯉꯥꯟꯕꯒꯗꯣ
ꯃꯈꯣꯏꯒꯤ ꯀꯥ ꯃꯅꯨꯡꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ꯫ ꯃꯩꯔꯤꯅ ꯍꯥꯟꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯅꯍꯥꯟꯃꯨꯛ ꯊꯧꯌꯥꯡ ꯃꯈꯣꯏꯒꯤꯗ ꯆꯥꯛ ꯆꯥꯅꯕꯁꯤꯗ ꯑꯩꯅ ꯐꯣꯇꯣ ꯂꯧꯕꯁꯤꯡꯁꯦ ꯇꯤꯐꯦꯅꯤꯁꯤꯅ ꯊꯧꯌꯥꯡꯕꯒꯤ ꯃꯅꯥꯛꯇ ꯐꯣꯇꯣ ꯈꯨꯗꯤꯡꯒꯤ ꯅꯞꯂꯒ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯂꯨꯁꯤꯅ ꯇꯣꯉꯥꯟꯅ ꯃꯊꯟꯇ ꯃꯥꯟ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯑꯗꯨꯝ ꯌꯥꯎꯔꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯈꯩꯗꯤ ꯁ꯭ꯋꯥꯏ ꯑꯗꯨꯝ ꯂꯥꯎꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯉꯣꯟꯗꯁꯨ ꯐꯣꯇꯣ ꯈꯔ ꯌꯥꯎꯔꯤ, ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯗꯗꯅ ꯌꯦꯡꯗ꯭ꯔꯕꯅꯤ꯫ ꯀꯔꯝꯕ ꯐꯣꯇꯣꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁ, ꯅꯍꯥꯟꯃꯨꯛ ꯃꯣꯏꯒꯤ ꯏꯌꯥꯝꯕ ꯑꯅꯟꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯇ ꯃꯊꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯡꯉꯤꯗꯅ ꯑꯗꯨꯗ ꯀꯥꯞꯈꯤꯕꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯍꯥꯏꯔꯒ ꯃꯩꯔꯤꯗꯨ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯉꯁꯥꯏꯈꯩ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯝꯗꯅ ꯇꯨꯃꯤꯟꯅ ꯇꯥꯔꯝꯕ ꯉꯥꯟꯕꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯉꯥꯟꯕꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ? ꯀꯤꯕ ꯑꯃ ꯌꯥꯎꯔꯦꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯑꯗꯨꯅꯤ, ꯑꯁꯤꯕꯨ ꯔꯤꯇꯦꯁ ꯍꯥꯏꯕ꯭ꯔꯥ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒ ꯇꯣꯛꯅꯔꯖꯥꯠꯂꯣ? ꯃꯩꯔꯤꯅ ꯍꯪꯂꯛꯄꯅꯤ꯫ ꯆꯤꯡꯈꯩꯅ ꯍꯥꯏꯔꯛꯏ, ꯈꯪꯗꯦꯗ, ꯑꯃ ꯑꯣꯏꯔꯁꯨ ꯃꯥꯅ ꯀꯣꯏꯅꯤꯡꯉ ꯀꯣꯏ ꯇꯣꯛꯅꯤꯡꯉ ꯇꯣꯛ ꯌꯥꯕ꯭ꯔꯅꯦ? ꯃꯤ ꯁꯣꯝꯗ ꯁꯨꯠꯇ ꯅꯨꯡꯁꯤꯅꯩꯁꯦ ꯃꯥꯅ ꯇꯧꯔꯤꯁꯤ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ? ꯑꯗꯨ ꯌꯥꯗꯦ꯫ ꯌꯥꯗ꯭ꯔꯒꯁꯨ ꯃꯥꯅ ꯀꯩ ꯈꯜꯂꯤꯅꯣ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏꯅꯗꯤ ꯈꯪꯕ ꯅꯠꯇꯦꯗꯅ꯫ ꯊꯧꯌꯥꯡꯕꯗ ꯍꯥꯏꯕꯅ ꯐꯗꯣꯏꯖꯥꯠꯂꯣ? ꯉꯥꯟꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯩꯔꯤꯅ ꯈꯨꯝꯂꯛꯏ, ꯑꯁꯦꯡꯕ ꯈꯪꯗꯕꯅꯤꯅ ꯑꯃꯨꯛꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯔꯣꯏ ꯇꯧꯔꯤꯁꯤ꯫ ꯈꯪꯗꯦ, ꯀꯣꯛꯀꯁꯨ ꯉꯥꯎꯁꯤꯜꯂꯛꯂꯕ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯑꯩꯗꯤ꯫ ꯊꯥꯏꯅꯒꯤ ꯃꯤ ꯑꯃꯠꯇ ꯃꯋꯥ ꯂꯧꯗꯅ ꯉꯥꯎꯅ ꯐꯩꯅ ꯍꯤꯡꯂꯝꯕꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤ ꯑꯃꯔꯣꯝꯗꯗꯤ꯫ ꯀꯅꯥꯅ ꯀꯩ ꯇꯧꯔꯤ, ꯀꯅꯥꯅ ꯀꯩ ꯈꯜꯂꯤ ꯍꯥꯏꯕ ꯑꯃꯠꯇ ꯎꯏꯁꯤꯟꯗꯕꯤꯗꯣ꯫ ꯑꯍꯨꯝꯗꯨ ꯅꯨꯃꯤꯗꯥꯡꯗꯨꯗ ꯀꯔꯤꯅꯣ ꯋꯥꯔꯤ ꯄꯪꯁꯥꯗ ꯁꯥꯟꯅꯔꯛꯏ꯫ ꯖꯤꯝꯃꯤꯗꯨ 12ꯀꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯐꯕ ꯁꯥꯇ꯭ꯔ ꯈꯟꯒꯠꯄꯗ ꯃꯥꯁꯨ ꯌꯥꯎꯈꯤꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯕꯣꯔꯗꯤꯡꯗꯨꯗ ꯁ꯭ꯄꯦꯁꯦꯜ ꯀ꯭ꯂꯥꯁꯀꯤꯗꯃꯛ ꯑꯃꯨꯛ ꯂꯩꯈ꯭ꯔꯕꯅꯤ꯫ ꯊꯧꯌꯥꯡꯕ ꯃꯊꯟꯇ ꯉꯥꯏꯔꯦ꯫ ꯊꯧꯌꯥꯡꯕꯗꯨ ꯃꯊꯟꯇ ꯉꯥꯏꯔꯕꯅꯤꯅ ꯆꯥꯛꯁꯤ ꯊꯣꯡꯅꯤꯡꯂꯒ ꯊꯣꯡꯅꯤꯡꯗ꯭ꯔꯒ ꯇꯣꯛ ꯑꯗꯨꯝ ꯇꯧꯗꯨꯅ ꯆꯥꯕ ꯊꯛꯄꯁꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯕꯅꯤ꯫ ꯅꯍꯥꯟ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯉꯁꯤꯁꯨ ꯀꯔꯤꯅꯣ ꯃꯄꯥꯟꯗꯒꯤ ꯆꯥꯅꯕ ꯈꯔ ꯀꯧꯗꯨꯅ ꯊꯤꯜꯂꯛꯏ꯫ ꯃꯈꯥꯗꯒꯤ ꯂꯧꯔꯨꯔꯒ ꯍꯜꯂꯛꯄꯗ ꯂꯨꯁꯤꯗ ꯃꯦꯁꯦꯖ ꯊꯥꯔꯛꯏ, ꯑꯩ ꯑꯆꯥꯄꯣꯠ ꯑꯣꯔꯗꯔ ꯇꯧꯕꯅꯤ, ꯆꯥꯁꯤꯜꯂꯛꯑꯣ, ꯑꯅꯤꯗꯨꯁꯨ ꯄꯨꯔꯛꯑꯣ꯫ ꯂꯨꯁꯤꯗꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯊꯧꯌꯥꯡꯕꯅ ꯃꯥꯒꯤ ꯀꯥ ꯌꯧꯔꯛꯄꯗ ꯊꯣꯡ ꯃꯌꯥꯒꯤ ꯕꯦꯜꯀꯣꯅꯤꯗꯨꯗ ꯂꯨꯁꯤꯗꯨ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ꯫ ꯊꯧꯌꯥꯡꯕꯅ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ, ꯔꯤꯄ꯭ꯂꯥꯏ ꯑꯃꯠꯇꯗꯤ ꯍꯜꯂꯛꯎꯗꯅ ꯅꯪꯁꯨ꯫ ꯍꯟꯗ꯭ꯔꯁꯨ ꯂꯩꯔꯝꯃꯗꯤ ꯑꯗꯨꯝ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯑꯅꯤꯗꯨꯗꯤ? ꯑꯁ, ꯑꯩ ꯍꯥꯏꯔꯝꯗꯦ꯫ ꯑꯩꯅꯗꯤ ꯃꯌꯥꯝ ꯂꯧꯁꯤꯜꯂꯤ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯕꯗꯨꯗꯤ? ꯂꯨꯁꯤꯅ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ, ꯑꯩꯅ ꯂꯣꯏꯅ ꯆꯥꯅꯤ꯫ ꯊꯧꯌꯥꯡꯕꯁꯨ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯉꯝꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯉꯝꯅꯤ꯫ ꯊꯧꯌꯥꯡꯕꯗꯨ ꯑꯃꯨꯛꯀ ꯅꯣꯛꯂꯛꯏ꯫ ꯍꯥꯏꯔꯛꯏ, ꯑꯩ ꯏꯁꯤꯡ ꯕꯣꯇꯜ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦ, ꯏꯕꯥꯅꯤꯒꯤ ꯐꯝꯐꯝꯁꯤꯗ ꯐꯝꯂꯝꯃꯣꯁꯦ꯫ ꯅꯣꯡꯃꯇ ꯊꯧꯌꯥꯡꯕꯅ ꯂꯨꯁꯤꯕꯨ ꯃꯤ ꯂꯩꯇꯕ ꯇꯥꯟꯖꯥ ꯆꯥꯗꯕ ꯃꯇꯝꯗ ꯔꯨꯝꯗ ꯆꯪꯁꯦ ꯍꯥꯏꯕꯁꯤ ꯁꯨꯛꯍꯥꯏ ꯍꯥꯏꯈꯤꯗ꯭ꯔꯕꯅꯤ꯫ ꯂꯨꯁꯤꯅ ꯉꯁꯤꯗꯤ ꯂꯛꯅꯔꯒꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯅꯨꯡꯗ ꯆꯥꯔꯁꯤ ꯀꯩꯅꯣ? ꯊꯧꯌꯥꯡꯕꯗꯨ ꯂꯨꯁꯤꯅ ꯍꯥꯏꯔꯛꯄꯅꯤꯅ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯛꯏ, ꯃꯅꯨꯡꯗ? ꯃꯄꯥꯟꯗ ꯁꯤꯗ ꯑꯗꯨꯝ ꯇꯧꯔꯁꯤ ꯀꯩꯅꯣ, ꯏꯕꯥꯅꯤ ꯈꯛꯄꯣ? ꯃꯅꯨꯡꯗ ꯆꯥꯕꯗꯤ ꯀꯩꯗꯧꯔꯕ? ꯊꯧꯌꯥꯡꯕꯅ ꯀꯔꯤ ꯈꯨꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯎꯗꯨꯅ ꯂꯩꯔꯤꯉꯩꯗꯨꯗ ꯂꯨꯁꯤꯅ ꯅꯣꯛꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯣ ꯐꯥꯒꯤ ꯇꯧꯕꯅꯤ, ꯆꯠꯂꯣ, ꯏꯁꯤꯡ ꯂꯧꯔꯨꯆꯣ꯫ ꯊꯧꯌꯥꯡꯕꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯨꯝꯂꯝꯗ꯭ꯔꯦ꯫ ꯆꯪꯈ꯭ꯔꯦ꯫ ꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯀꯣꯐꯤꯁꯨ ꯌꯥꯎꯔꯛꯄꯅꯤ, ꯑꯩꯗꯤ ꯊꯛꯅꯤꯡꯗꯦ꯫ ꯂꯨꯁꯤꯗꯣ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯏ꯫ ꯈꯨꯝꯂꯛꯇꯦ꯫ ꯊꯧꯌꯥꯡꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯂꯨꯁꯤ, ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ꯫ ꯊꯧꯌꯥꯡꯕꯅ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯃꯁꯛꯇ ꯍꯥꯏꯔꯛꯄꯗꯨꯗ ꯂꯨꯁꯤꯅ ꯈꯨꯝꯂꯛꯏ, ꯍꯪꯉꯨꯅ꯫ ꯂꯨꯁꯤ, ꯅꯪꯒꯤ ꯄꯦꯔꯦꯟꯁꯅ ꯑꯩ ꯑꯦꯛꯁꯦꯞ ꯇꯧꯒꯗ꯭ꯔꯥ? ꯊꯧꯌꯥꯡꯕꯒꯤ ꯍꯪꯗꯣꯛꯇꯅ ꯍꯪꯂꯛꯄ ꯋꯥꯍꯪꯗꯨꯗ ꯂꯨꯁꯤꯗꯨ ꯆꯥꯔꯝꯕꯗꯨ ꯂꯦꯞꯀꯛ ꯇꯧꯔꯒ ꯈꯨꯝꯂꯛꯏ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯍꯪꯉꯤꯗꯣ? ꯁꯨꯝ ꯂꯩꯗꯅ, ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯌꯦꯡꯕꯗ ꯅꯪꯒ ꯑꯩꯒꯁꯦ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯕꯁꯤꯗ꯫ ꯈꯦꯠꯅꯗꯕ ꯍꯥꯏꯕꯨ ꯀꯩꯅꯣ? ꯉꯁꯤ ꯐꯥꯎꯗ ꯑꯩ ꯀꯅꯥꯗꯁꯨ ꯍꯪꯂꯒ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯗꯤꯁꯤꯖꯟ ꯂꯧꯔꯛꯇ꯭ꯔꯤ꯫
Papa mamana isana isagi decision launaba haiduna pisak piklingaidagi adum thadoroklabani. Aduna nangi wanidana atay decision ga sigi matangsiga khenabadum lakani. Aina khanjabada yilakani tingakani haibagi thazabadi ai khara watli. Ado tinglakpa tarasu nang aigi lepiba ngamloijane. Ai kaiso henba hairu heba henba thirui nangi nanakta lehelo atuda loire. Thaugyang mana ngahak khallaga hairi jinda haibada laina thokpagi wani. Nupiga nupaga yam khenei lusi. Nupadi any condition da mana pamjaba nungsijaba nupido lauge khankradi adum magi oiba aroiba phirepni. Kanamtana changlaklaga tingma ngamlaroidawni. Nupidi yam lui alsina kitang yadaba ulade yumda thadoklaga lakadaba oibanina ahalsindugi mai yengkiduna. Thaugyang magi wada loidringaida Lucina hana harai. Nigidi khangde aigidi nangna ai thadom daw ngaire ainadi oiraroi. Hauzik adum luhonglasira court marriage tawrasira adum yare aigidi nangna nupa thoktadana kiraga senbagidi ai khangdre. Thaugyang basi khidang serious tage khanmani adubu Lucigi asumaina khangai haijilakwa wasing sidani mahang ekta nokninglakli harai. Wasi phagi ta tathorisi kaigino ho kadaidagi phagino aide seng maizabani nangna phagini na khanbadi ai khangdi. Mi aide honeymoon gi mafamda loina plan da loira kansida kaida tawraba arapa anakpagidi ai khangde. Ado hill station da oina satni crowd oidabu mafamda anidu warido amadagi amada oina sanakre. Hulodo kadaida no musatluraga halakbani. Matakta yengkhatlubada Luciga Thaugyangbaga numidang pung 10 helakpasida makhoi ani dang phamlaga nokkiduna matakta leibdu urakle. Ahanbada chumnasum mamanabu oibagi wari tawira khalambani adubu kanamata yaudabadudha makhoi ani dang numidang sida kaidawribano haina khalai. Mahak janglaga musira khanbada hiremada hana pau piraga kari taw haige haiduna hanglage haina mukhalai. Machanupanasu tatana haibani aduda mana kaishu tawramoi haiduna laithoklubbani. Adubu ngasi mamit makna aniduna phaminarambadu ubada angang aniduna chumna phamba oirasu masana haibadu nisinglutuna hiremada pau amutang khanganbadi chummi haiduna khalakbani. Ngasidi phonsi tawrage thengle haiduna hayeng tawrage khanuna phulodu changkhri.